Assalamualaikum warahmatullahi wabarakatuh. Aigi nungsizaraba marup mapam iche ichal ima indol ipa ipal amasung musalman iche ichal pumnamak amasung musalman bahai pumnamak Allah ki thawjaldagi nungaina leibiramgani haibagi asa tawjai. Tolaba nanai banda aihaksu Allah na nungaina thambiri amasung adom khwaigisu dua kaujade banda aihakkisu adom duada saruk yabiyu haina ahanbada darkhas tawjari amasung anisubada adomgidamakta nungairaba paujel ama puduna laksari madudi Manipuri lon gi ma'rifat nazam naat rasul bu support tawbiriba amasung pamna tabiriba khudingmakpu ahanbamakta thagachari amasung matung tarakpadasu Manipuri naat nazam ma'rifat amasung group ki leiriba pumnamak koigi iramdam asidagi puthokliba adugumlaba sahek saida Allah ki rasul ki oiba deen ki oiba napik thalaba adumlaba mayek sing asibu tattana tabiyu amasung tattana support tawbiyu haijari amasung nanai aihakki anauba record tawduna leizaraba mayek khara adomgidamakta adomda khutsinnajanaba thawrang tawba haujare inshallah ikui kuitana adomgi mafamda sinnajaragani aduna mikup adu phau mayam khwaikibikna ngaibiramu amasung matung tarakpadasu masidagi hena lam asida thabak tawba ngambagi amasung nanai aihakki punsida hena barakat pibinaba Allah da dua tawjari adumsu dua tawbiyu. Assalamualaikum.